Media firm signa pau phongba matamda khupna thigattuna tashengba pau khakmak phongbiyu haina IPR Minister Dr. Sapam Ranjan appeal tourakli. Wafam asing asi Manipur News haina mingthonba Manipuri pauche ama phongdokpagi thoramda magna phongdokhibane. North AOC da leiba Hotel Imphal da pangthokpa pauche asi phongdokpagi thoram aduda IPR Minister Dr. Sapam Ranjan hai ngasigi internet ki matam asida e-paper amadi ate media ki platform kya leiraga so pauche gi maru oiba adu namthabadi ngamdri. Cheda pabagi tonganba mahau asidi atopa platform singna hauzik faubagi oina sinba ngamdri. Paumigi sinfam asi yamna challenging oiba amani. Pau ama phongba matamda khupna thigatpa amadi tashengba pau adu phongba mathau tai lamdam asida thokliba issue sing media firm singna khupna research tawduna mathau taba data sing puthoktuna issue adu miyamda marik chumna khanghanaba honaba kanagani khali ngasi phongdokliba pauche asi tungkoina maipakna puthokpa ngamba oirasano pauche asi mamangda English ta phonglammi haiba asi aikoina khangnaraba wafamni hauzik su status sida natana atopa stat singda I pau khanghanaba English ta su puthoknaba honabiu haina mahangna makha takhi. Media ki role as well as electronic as well as print media yamna achouba role ama leiribanina for the society ki development ki demakta community khuding ki development ki demakta akoi as a state ki development ki demakta adum achouba role ama piriba sugumba media singsi amuka hena all media me am chakon nabi namta duga nasigi enojigi oina Manipur News ana sigisi yamna successful oiba Manipur ki corner khuding makta duga koi even mapalumda news English news lakpa kanda koi Manipur ki maramda Manipur ki issues kya da mapalamda su khanghanbada yamna achouba daita ama loba review. Ngasigi thoram aduda IPR Minister Dr. Sapam Ranjan EGM ki President Khogendra Khomdram amadi Amjugi President Bizoi Kaksing Tabamna mathang sina Chief Guest President amadi Guest of Honor oina saruyaki. Thoram aduda IPR Minister Dr. Sapam Ranjan EGM ki President Khogendra Khomdram amadi Amjugi President Bizoi Kaksing Tabam amadi Manipur News ki Acting Editor T. Chandragupta na pauche adu haunabi matungi na phongdokhi panba yabadi kumja lising amaga chama pan humfutara mangadagi English edition da phongba Manipur News pause matam sangna lepturaba matung amuk News Manipur Group of Publication na nauna Manipuri londa phongnaba honarakpane Manipur News English edition puthoklamba laikhidraba thaunauzam brazamane North East India da English journalism gi lamyanba amasu oiramkhibane mahakna laikhidraba matungda pause asi matam sangna phongba ngamdana leirakhibane.